Lanjenaribasinggi awaba ubiduna Leingak na mamangda miyoy amamamda piramba lupa chama chama ki senfam Adumak direct benefit transfer DVT gi kuthangda Pibiyu Haina Tongan-Tonganba Singna Leingak ki Pukning Chingshillakli hiram masigi matangda Committee on Protection of Meitei Victims COFMEF More Churachandpur Meitei United Meitei Council More Meitei Union Kangpokpi Apex Committee of Victims Village Amadi Torbung Gram Panchayat Victim Committee gi maruoiba thaupuba singna khudek piraga thadorakba apunbagi cherola mana hai Manipur Leingak ki Home Department na lanjenariba singi nomagi oiba polam sing Leinaba miyoy amamamda Lupa Marifu Mariki Senfam DVT gi kuthangda pinabagi order ama thokiba adu yaba ngamloi kumjali singani kulhumdoi gi June tang mapanda matamadugi Leingakna office memorandum thoktuna lanjenariba singi awadapa menaba nongmadu lupa chamagi senfam miyoy amamamda pinaba khanghanke order adugi matungina lanjenariba singda nongmagi oina lupa marifu gi senfam miyoy amamamda pibaga loinana numit khudingi cheng gram chamri piduna sanglaba matamasi hinglakibani laibak thibadi handak Home Department na nongmada lupa marifu marigi senfam lanjenariba miyoy amamamda pirakpasina awaba kaya mayoknare hauziki matamda pochai gi mamal kham thengna wangbagi mathakta Leingak na piriba tengbangi senfam masina angang singgi mahi masing amadi analayengda sizinaribani Maramaduna handak Home Department na thokliba order adu amukhana review tawraga mamang Leingakna lanjenariba miyoy amamamda nomagi oina piramba lupa chamagi senfam adu oina DVT ki kuthangda Pibiyu Haina apunbagi cherola sina Leingak ki Pukning Chingsinki